ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯇꯤꯟꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯣꯏꯔꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯆꯥꯠꯁꯤꯗ ꯃꯦꯁꯦꯖ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯖꯔꯒ ꯁꯤꯟꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯔꯤꯉꯩꯗ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯇꯪ ꯌꯦꯡꯖꯈꯤꯒꯦ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯇꯪ ꯇꯝꯕꯤꯌꯨ ꯀꯩꯀꯩ ꯏꯚꯦꯟꯠ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯈꯔ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩ ꯌꯨꯝꯗ ꯅꯍꯥꯟ ꯀꯩꯅꯣꯗ 27ꯗ ꯌꯧꯖꯔꯛꯑꯦ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯗꯨꯒ ꯑꯩꯁꯦ ꯃꯊꯪ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯩꯔꯦ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯑꯗꯒꯤ ꯆꯥꯛꯀꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯀꯩꯗꯧꯕ ꯑꯗꯨ ꯑꯩ ꯊꯣꯏꯗꯣꯛꯅꯗꯤ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯇꯦꯟꯃꯦꯟꯗꯤ ꯀꯌꯥ ꯆꯠꯆꯕ ꯉꯝꯖꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯃꯈꯥꯗ ꯐꯝꯕꯗ ꯈꯤꯇꯪ ꯋꯥꯕ ꯑꯣꯏꯕꯅ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯇꯝꯗ ꯑꯗꯨꯝ ꯖꯣꯏꯟꯗꯤ ꯇꯧꯖꯔꯨꯕ ꯑꯗꯨꯒ ꯐꯪꯁꯟꯗꯨꯃꯛꯇꯤ ꯍꯦꯛ ꯌꯥꯎꯕ ꯈꯣꯠꯄꯁꯦ ꯑꯩ ꯀꯌꯥ ꯇꯧꯖꯗ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ ꯑꯃꯁꯦ ꯑꯣꯖꯥ ꯊꯣꯏꯗꯤꯡꯖꯝꯒꯤ ꯑꯣꯖꯥ ꯇꯣꯝꯕꯤꯒꯤ ꯃꯥꯒꯤ ꯕꯥꯔꯊꯗꯦ ꯃꯥꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠ ꯅꯤ ꯑꯣꯖꯥꯁꯤ ꯀꯩꯅꯣꯗ ꯄꯣꯛꯑꯦ ꯃꯥꯁꯦ 1936ꯗ ꯄꯣꯛꯑꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯍꯧꯖꯤꯛ ꯆꯍꯤꯁꯤ ꯌꯥꯝꯅ ꯆꯪꯁꯜꯂꯝꯃꯦ ꯈꯪꯍꯧꯗꯦ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖꯀ ꯀꯥꯗꯅ ꯑꯣꯖꯥꯒ ꯑꯣꯏꯔꯛꯄꯁꯦ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯦ ꯑꯗꯨ ꯑꯣꯖꯥꯒꯤ ꯊꯕꯛ ꯃꯌꯥꯝ ꯋꯥꯛ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯪꯁꯟ ꯃꯆꯥ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯐꯪꯁꯟꯗꯨꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗꯁꯨ ꯑꯣꯖꯥꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯣꯔꯦꯜ ꯁꯄꯣꯔꯠꯇ ꯌꯥꯝ ꯋꯥꯡꯅ ꯄꯤꯕꯤꯕ ꯑꯣꯖꯥꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯁꯦ ꯀꯩꯅꯣ ꯑꯣꯖꯥꯒꯤ ꯊꯧꯔꯝꯗꯨ ꯑꯣꯖꯥꯒꯤ ꯄꯦꯟꯇꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀꯩꯅꯣ ꯗꯥꯏꯔꯤꯁꯤꯗ ꯍꯟꯗꯛꯀꯤ ꯑꯣꯖꯥꯒꯤ ꯕꯥꯔꯊꯗꯦꯁꯤ ꯅꯪꯅꯕ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯑꯗꯨꯅ ꯁꯤ ꯑꯣꯖꯥꯅ ꯄꯦꯟꯇꯤꯡ ꯇꯧꯕꯤꯕ ꯁꯤꯅ ꯀꯣꯚꯔ ꯇꯧꯔꯒ ꯄꯨꯊꯣꯛꯆꯕ ꯗꯥꯏꯔꯤꯅꯤ ꯑꯣꯖꯥꯒꯤ ꯕꯥꯔꯊꯗꯦꯗꯨ ꯅꯪꯅꯕ ꯍꯥꯏꯗꯅ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯗꯨ ꯈꯤꯇꯪ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯄ꯭ꯔꯦꯁꯅ ꯈꯤꯇꯪ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯃꯁꯤꯡ ꯑꯣꯖꯥꯅ ꯄꯥꯝꯕꯤꯕ ꯃꯁꯤꯡꯗꯣ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯣꯟꯂꯤ 11 ꯀꯣꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯑꯩ ꯏꯁꯥꯅ ꯆꯠꯂꯀꯥꯟꯗ ꯃꯣꯏꯒꯤ ꯒꯦꯠꯇ ꯁꯪꯉꯨꯔꯀꯥꯟꯗ ꯑꯣꯖꯥꯒꯤ ꯊꯧꯔꯝꯗꯨꯗ ꯑꯩ ꯄꯨꯕ ꯐꯪꯖꯗꯅ ꯑꯣꯖꯥꯅ ꯃꯗꯩꯗꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯈꯣꯏꯔꯝꯖꯔꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯐꯪꯁꯟꯗꯨ ꯌꯥꯝꯅ ꯐꯖꯅ ꯃꯆꯪ ꯑꯣꯏꯕ ꯐꯪꯁꯟ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯁꯪꯒꯥꯏꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯊꯛꯇꯨꯗ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥꯒꯤ ꯅꯪꯅꯅꯕ ꯍꯥꯏꯗꯅ ꯑꯣꯟꯂꯤ ꯑꯣꯖꯥꯒꯤ ꯅꯤꯡꯕꯃꯛꯇꯤ ꯂꯣꯏꯅ ꯊꯨꯡꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯆꯤꯐ ꯒꯦꯁ ꯑꯗꯨꯒ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟ ꯂꯩꯔꯤꯕꯁꯤꯡꯗꯨꯃꯛ ꯑꯗꯨꯗꯃꯛ ꯊꯨꯡꯉꯕ ꯑꯗꯨꯒ ꯑꯣꯗꯤꯌꯦꯟꯁꯇꯗꯤ ꯊꯨꯡꯕ ꯑꯣꯖꯥꯅꯗꯤ ꯊꯨꯡꯅꯤꯡꯕ ꯑꯗꯨꯒ ꯉꯁꯥꯏ ꯄ꯭ꯔꯦꯁꯅ ꯄꯤꯕꯤꯔꯛꯇꯗꯅ ꯅꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯦ ꯑꯣꯖꯥ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏ ꯄ꯭ꯔꯦꯁꯅꯅꯤ ꯑꯩꯈꯣꯏꯁꯦ ꯉꯥꯏꯔꯨꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯌꯥꯕꯤꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯧꯔꯝꯗꯣ ꯌꯥꯝ ꯐꯖꯅ ꯆꯤꯡ ꯂꯦꯝꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯑꯣꯖꯥꯒꯤ ꯍꯦꯛ ꯕꯤꯒꯤꯅꯤꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯐꯪꯕ ꯑꯋꯥꯔꯗ ꯑꯗꯒꯤ ꯃꯥꯒꯤ ꯄꯦꯟꯇꯤꯡ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅꯦꯃꯥꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕ ꯏꯕꯨꯡꯉꯣ ꯑꯃꯅꯁꯨ
adu chu ma chu ge so honor oina lengthan bira kanda kano do 40 50 1 hour di phade adu gi project ama chu tauba utkani haidana adu to howi ai di kitang mamak pana maram oidana adu makti ai yaujaraktre adu function du loi ba phaudi ai haksu yauba phangjadana ozana harauna aikoi bu thagat piba support taubiba chanupibu keno yamna nungsina haibibana singbase thoramduda mapung oiba ozagi keno oina taubikhre aduna maram oidana ai madu yam nungaiba keno amani aduna si ozagi songi maning thangbasina ozagi photo ai haibadi ozagi picture si hape magi maramda ado keno tawre loina idana khotana achigi diary sida handaki new year sta aigi chu aigi akoigi finding the voice aduga library of manipur gi support tawbiba ja sing inau sing punamakta piba phangjaragani haibati give oina diary si natragana topada kano oiragasu nangna ba haiduna press so aina haijarame ado sikhatang yamna nungaiba pawni haina aina miyawi mafamda nunglukjari thamjari ado si ai puthajagrage amtang ima mayai da amtang thambiraga amtang akoi myam da utpirau kitang thangkatpiraga ai isamak nasu keno mathakta kitang thangkatpiro adagi mamanglom da amtang ga utpiyo akoi myam gi damakta yamna masi akoi gi artist gifted artist of Manipur yara ima imana supan bikre mingoina panjarabada aina yam nuksina aina pabung haina kaujabani adabu mingoina panjarabada thoiding jam tombi sing akoigi Manipur gi artist oina akoina honor taujaba haitare ko aduna library of Manipur gi ahanba launch ni aduna masigi diary journal notebook si huzik pabung gi birthday 1st December sida launch taujabani aduna akoina masi Manipur amadi world gi mafam khuding da diary asi chatlaka magi maning da iba magi maramda aduga magi painting sing si hena akoina consumer ama oina haitare ko yenga kanda khoida wakhan nungai da se hen bagi da makta sinjabani da pabung na haraw na akoina hangbira pakanda ya bira pasi akoi gi layamna laiba phabani masi mana chatlaga akoigi team hummingbird ka collaborate tawrakanda akoina masi uithokre masigi product si made in Manipur ni aduna soidana handaki new year da gift tawpada khanbiyu masigi imana di utkre dubu picture kitang ucharake masina akoina masigi collaboration tawbagida aina handak chatlupakanda pabungga unarakanda yana kiba adagi mana masi original painting ni akoigi journal sida use tawba the explanation amna kayamna nuksige aida mana sanapati da chatlupakanda keno tawba ai keno si book si sina release tawbagi clipping machama laire soidana yankhatpiyu aduga masigi journal sini phongi basi senapati damana ne chatlisi 1989 dani ko chatlise chatpakan sida akoigi senapati gi nupi sing sina tuminna ching makhadagi ching mathak phaudat ne sam sida wagi manungda tawrakanda isingse hole hai mana madu uba aduga ising sina mo mathaksi yauraba matungda nupa mayam sina irujaba maithajaba duda use tawkreko adudaiduda akoigi nupi sina yamna wana magi thabak tawrakanda khangba kanba adugumbagi spirit to uba dagi mana makhutse sigi lai sida munna yenga kanda makhutsi yamna rough oina ga urisi leisabi ne ba ma huziki keno ising honba da uri singsi
ꯑꯗꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯁꯨ ꯇꯅꯧ ꯇꯅꯧꯅ ꯂꯩꯕꯗꯨ ꯅꯠꯇꯕ ꯃꯥꯒꯤ ꯊꯕꯛ ꯌꯥꯝ ꯇꯧꯕꯒꯤ ꯃꯥꯏ ꯃꯈꯨꯠꯀꯁꯦ ꯌꯥꯝꯅ ꯍꯥꯔꯗ ꯑꯣꯏꯕ ꯑꯗꯨꯅꯤ ꯃꯥꯅ ꯎꯠꯂꯤꯁꯤ ꯃꯥꯏ ꯋꯥꯈꯜꯁꯤꯗ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯦꯟꯇꯤꯡꯁꯦ ꯑꯣꯔꯤꯖꯤꯅꯦꯜ ꯄꯦꯟꯇꯤꯡꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯅꯤꯔꯛ ꯎꯕꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯃꯃꯥꯡꯁꯤꯗ ꯂꯩꯔꯒ ꯃꯥꯒꯤ ꯑꯦꯁꯦꯟꯁ ꯃꯥꯒꯤ एनर्जी ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯑꯈꯥꯡ ꯀꯟꯕ ꯁ꯭ꯄꯤꯔꯤꯠ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯌꯥꯝꯅ determine oina joys of life thiba adune adagi background da leirisina muk tiger ni aduga masigi mafam sida yamna nature si phajaba aduga lay amasu paibani aduga tiger na maigi mafam da dum leijaba mi gi da leiba yamna phajaba concept ni adu pabung na akoi library of manipur gi da ahan ba oina akoi na people of manipur honor tawbagi akoi masi aham bani adu mathang mathang tawjarakani अखोइना people of Manipur si अखोइना honor तौजनिंगबा दुगा मोइगी मरमदा हेना खंगहनिंगबा मदुगी initiative si तौबदा पाबुंग as an artist of Manipur mana masigi ayaba pibira kanda magi birthday numit sida launch tौबसी मसी अखोइगी यापना लाइबक फबनी अदुना यंगबिरिबा पुमना magna soidana adomगी happy new year gi isagi pambirakasu amtang order tौबिराउ अदुगा gift तौ बिनिंगाकसु अमतंग ऑर्डर तौबिराओ अखोइना पाबुंग द मसादा मागी कॉपी यहनजगनी अदुगा अखोइना सुमुक सपोर्ट तौरकांदा मसी एटलीस्ट आइगी टारगेट 100 कॉपी सी अखोइ हैप्पी न्यू ईयर गी द अखोइ म्यामना सपोर्ट तौरकांदा पाबुंग द अखोइना ऑनर तौबी हाइबदु उद्मिनसी हाइरागा पुनमक्ता मदुमा निजरी अदुना ngasi मेसेज तौबिराओ अदुगा अखोइ माना ngasi पाबसी लोइरबकांदा 100 copy si mayam na laughre habasi ai pabung dam tang tamhan biu haina haijake adudi ima keno ngasi tawgadori basi amuk imana akhoi myam haibi ngasi si aina borsai umbi sanatum bi si angakpadasu akhoi ima icha chinenau aduga keno punamak naha ahan khaktana tabi bagi wafam si adumak barbeli adum phone taubirakpa adagi ngasagi viewer gi masing du da su hena tarakpa sida ai khoibu support taubiri ba pabung tombi animak aduga tai university gi aduga khoi gi core member punamak na su yamna harauba phongdokpa aduga amuk sum chatharakpasina Bangalore da aina he yobadagi pabasina masidadi loiramagena nahangi Friday amada Saturday dumadi aina khitang paramdre Friday gi duda borsai umbi sanatombi se loina ba pajarame adi Maharaj Kumari Binodini na ibasima adai duda amuk sida aina mukhalakpasina sida hena mapung phana bagidamta isorna so adumak ꯑꯩꯈꯣꯏꯁꯦ connection ꯇꯧꯔꯛꯏ ꯑꯩꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄꯁꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩ ꯑꯩꯅ ꯃꯇꯥꯡ ꯆꯥꯔꯒꯁꯨ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯊꯥꯖꯗꯕ unexpected ꯑꯩꯅ ꯃꯁꯤ ꯄꯥꯔꯀꯥꯟꯗ ꯁꯣꯁꯥꯏꯇꯤꯁꯤꯗ ꯈꯤꯇꯪ ꯀꯥꯟꯅꯕ ꯑꯃꯇꯪ ꯐꯪꯈ꯭ꯔꯒꯗꯤ ꯑꯩꯅ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯅ ꯄꯥꯖꯕꯁꯦ ꯃꯁꯤꯁꯤꯗ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯍꯪꯕꯤꯕ ꯁꯦꯂꯦꯕꯁꯇ ꯌꯥꯎꯏ ꯍꯥꯏꯕꯤꯔꯛꯄ adagi yang nungsina tai haibirappa nachingba mayam amasu commentagi ai tajagre aduga amu aina yang interest lejarisina angangsingna hayang parikhada iba matamdadi question oina lakpa matamdadi moina khitang doubt lei basi kari na ko kadage hana aina sum khalakpa matamda kari su ai yu akhanda kaisu leiramde adubu khanghaudana aigi inau aramba mongbi memsobi maksi yamna aibida ekta mani oina mani kaino sida ima Manipurna pibiba mani haina aina haijaningi magi khui si aina khoigi library of Manipur sida chingi ma nungsibi haiba makhak pa gi bagi matang duda aina yamna aingonda yamna lumna loba aduga punamakna su adu kaino oiba adugumba inausina aingonda hekta suddenly ibani wari sanarakanda ichema adudi aina hai borsai bong sanatombi si pare loire yam nungaire mayamna su nungai tabire adubu hayeng question answer si irakpa matamda monda knowledge da changhudaba mayam ama leirongani moi question kha hangpa tu da su aina su adum understand tawi aduna adudi karamba tawbatai haibada iche mana Manipur da
ทุลการได้จินน่าอุณาระก็ไอ้กี่ลายริกสมัยต้องนำพงอีโคเลียให้บ่ลายริกเสมาสิได้ยาวริบ่ลายริกสิดีบอลใช้องค์บิชนะตัวมีให้นะเขาบันนัดเตไอ้เมียนดังก็จะเกะอดูก็บอลใช้องค์บิชนะตัวมีสิกี้ยามน้ำมันนู่นนั่นในนรกันดามากี่ explain พจนาตัวบีบ่อดูอะไรก็ดีอันนี้สิลำบากโอ้ยแล้วก็ดีลายริกเสมาพุ่มโอ้ยนะปาร์บมาตุงดา discussion มากี่กันว่าใช้ภาพตาแต่ว่าก็จะว่าคน historical ได้สุยามนะยาวรีมาสิปาร์ก็ดีคนที่ตาบีรีแบบพุ่นมักตะกิตั้งเสียสวยกันดาให้ดนะไอ้ห่างงั้นสิเราเข้าใจเร่ไม่ได้โรลกี้ลาริกสิกี้มณีปุรีคอรีโรลดาคงยอมลานให้ประเสริฐอาศัยลูกมณีปุระปุ่นฉันแบบนี้มาใช้ชีวิตคงยอมลานกี่อันนั้นบ่ว่าจะไม่ยามมันนะอีบีบ่คนที่กันวันนี้16กันวันนี้วารีนี่สิได้ยาวดิเช่สิกี้มนุษย์สิได้ไอ้กี่น่าเอาไปมารามาเมมเจ้าวินัยอีบีรีบ่มาเช่อันนี้สิได้ยาวดิเช่ใช้ทารุณกุมบ่คงยอมลานอามาชุงคงกุลลีรักปะอารามบามองบีเมมเจ้าวิอามานะอันนี้ชุบปันดุสิดาอดูก็ดิปันชุบสิดามุยาวริบ่ไม่ได้ล้วนกี่คอริโรลดาคงยอมลานให้บ่ฟิกชันดาโอ้ยนะอีบ่มาสิดาดีคุยกี่บอลใช้บงวิชาตรงบิกิกดเตาระกะมานะ explain พจนาตัวบีเร่ historical ชุมาเอกยามเชงเงอสุ่มขันใจปุ่นน้ำมักเนี่ยอีบีรีบ่ปุ่นน้ำมักที่อันนั้นมารู้ไอ้บางอย่างแต่นี่อดูบุมาตั้งสิดาไอ้น่ะคุยกี่บอลใช้บงวิชาตรงบิกิสิเห็นน้ำมามุตานะบ่ขันใจดูน้ำมาพสิกิปาราเชไอ้โลกเขาจะบันนี้ไอ้กี่น้องเมมโซบิกิไม่ใจล้วนกี่คอริโรลดาคงยอมลานฟิกชันไหนเชมาสิไอ้โลกเขาจะเร่aduna hujik ai ha hauna ba ai tokjara age adubu ahan ba maktada aina aigi inaw mem chobi hai se aina inaw ne na adubu public na loina tabi ga do banina magi maramda di masida di auram draga su magi lairik me am se loina bakti lai jade mana pirakpa gift torakpa ka do ba masida nahangi inaw no na pirakpa da su thamamba hingai dana 마기 차이행 라이리 아마 양쪽 파자 그래 마시다 이나오시기 마름다 이름이 아이 꼬티 티래 아무 한가잖아 아무 라우나가도 수시래 이라바니나 이나 마tam 망나 바니나 이 lok자드래 아두고 마기 마름다 아이 버기 삭딱 와롤 해보세 라릭 시대기 방번 낮자데 마기 담한바 아잉 시대기 아이나 lok톡자라가 아이 미양이 마펌다 바툭사게 आई बगी सकता क्वारो थोंनाउजम चनु इबेमहल मागी निकनेम से पेन नेम आरामबम ओंबी मेम चौबी लिसिंग अमागा चमापन यांखै मंगा क्वा कैथेन मोइरांग पुरे लेकाय इम्फाल द पुई मणिपुर यूनिवर्सिटी कांचीपुर की एमए पीएचडी नि हौजिक फावबा सैरेंग अमदी नैनबा यावना लाइरिक तरा मंगा फोंगलेबा लाइरिक सिंगदी मथंगसिना अहानबदा नोंगौबी लिसिंग अमा चमापन मरफू मरी अनि सुबदा अंद्रोगी मई लिसिंग अमा चमापन मौद्रा अहुम सुबदा लैतेंग लिसिंग अमा चमापन मौद्रा निथोय अदुगा मरी सुबदा चंद्रेंबी चाइछरा लिसिंग अमा चमापन मौद्रा हुमदोय अदगी मंगा सुबदा फौचरोंग लिसिंग अमा चमापन मौद्रा मंगा अदगी तरुक सुबगी सिनी आइना पाजगिबदो आइगी पलेम नुंगसीबी आइना लिसिंग अमा चमापन मौद्रा निपान aduga taret subada wak mamai bi lising ama chamapan mokdra mapan adagi nipan subada haurima sambubi lising ani asok niko aduga mapan subada Europa gi mapau lising ani ama tara subada idu ningtho lising ani manga tara mathoi subada amai bi manipurda kan samani jam lising ani taru Trying to issue but then lay sang, listening any nipan. Trom do issue but that 3 pi or ning tibi, listening any tarani toy. Taramari issue but that Taungbo haidu, a queen a tango haije, Taungbo, pronunciation second matungina, irabo tiaro be yahipam, listening any taramanga. Taramanga subaduna, tamamba a hing, listening any kunmatwe. Idita ruina like any putokre, handopa saying. Lairik ama phongre Nobel Prize panglaba Boris Pasternak ki
Dr. Jibago te londa handok laga radio da drama series jo ena sandok kre kotoya torbanda mingthon ba nang koi wari ama saite gi pauda series jo ena phong kre saite academy New Delhi Manipur State Kala Academy yauna punna saite gi mana taruk phangkhare Israel Austria Italy Switzerland Germany China Nepal amadi Bangladesh da chatlure Culture and Forum Manipur gi ritu amadi Manipuri Chanura Leshe Maruki Macha Laimagi se Phong Singi editor oirami Sagolban Maino Leirak Impalda lay sida magi maramda tang ai sandong na pizza khare ibirambagi matung ina hauji maitai lon gi khori rol da khongjom lan fiction chi ai pajarak lage maitai lon gi khori rol da khongjom lan fiction arambam memchobi arambam ongbi memchobi ningthau khongjam khel chandra singha gi matung ina Manipurda British ki makutta khongjom lan da maithi raduna Kangla da British ki phiral chingkhat khiba numit lising amaga chanipan maudra mathoi April thagi tarik kuntaret tagina hojik phawbada lairiba amachung phonglak liba lairik makhaibu hojik ki juki lairik khorirol haina loba yai ariba Manipuri sahitya itihas lising ama chamapan humpumapan na humpumapan asum haina thamki khongjom lan gi mamangda Manipur na kha nongpok Asia gi maning tamba ningthaupan ba laibak ama oina masa gi maye puthok chaduna ibagi sang labaliklam ama puthaduna lakhibana lan matungda gi dipum lep khare amadi pumon on khre haibamak yai maram aduna pandit achina aikoi gi khori rol mayoronda khongjom lan bu yamna maru oina ukhi nongsuplong gi samudra Ima makata bir. Makoktage mohojage Ningthau khongjam khel chandra singhagi matung ina Manipur na British ki makhuta khongjom lan da maithi duna Kangla da British ki phiral chingkhat ki ban numit lising ama chanipan maudra mathoi April thagi tang kuntare tagina hojik phawbada lairiba amachung phonglak liba lairing makhai buna hojiki juki lairik khorirol haina loba yai ariba Manipuri sahitya itihas lising ama chamapan hupumapan haina thamki khongjom lan gi mamangda Manipur na kha nongpok Asia gi maning tamba ningthaupan ba leibak ama oina masagi maye puthokchaduna ibagi sanglaba liklam ama puthaduna lakhiba langi matungda dipum lep khre ama dipung on khre haiba magyai maram aduna pandit achina aikoi gi khorirol gi maiho londa khongjom lan bu yamna maru oina ukhi nongsup samudra taret ki wangmadagi leibak kaya landuna lakhiba sakchu chachayutha amadi irol inat tinatraba mito kangbu amagi makha ponduna laikhraba malemda numitta draba haklaba sakti khongpak makhadagi aikoi gi khorirol na karamna amu hogalak na bahotna khibage haibagi khongul lirakba lising ama chamapan kunithoi gi maitai longi ahan ba chepong maitai chanu puthorakhiba asina achowa mayon amani yelongai dagi hona aikoi gi khorirol da khorjai suba singna mukta duna ikhibadi leisem lon lepak ningthau amadi sagai salai rolgi wafamna ayambani khuising adu ayambana misamna irai heklai na pa ba yabadi oikhide
มิจังมีอวยนาดีมารงสิงอมาดีมาเตาเลยบ้าใส่สักปัสิงนาให้โรลเลยร้อนสายร้อนหนึ่งเท่าโรลชักตุนาจินทางใหญ่น่ะคุลักอิรักทุงนามิจังสิงญี่ปุ่นสิกีอวานางไงกะชาบูน่ะดุนันลาคีลิสิงอามาจามาปันมูดรามาถอยดาเลยปากหนึ่งเท่าปานขีดระบะมาตุงดาสนาโกนุงดาจัตทรัมบะฮานากีอามายบีอามายบะมาดีมาเจ้าสิงน่ะเลยปากีเวน่ะปุรัมบะเท่าปุณมักเล็บคาเร่ทวายหักจางตูน่ะกางคงใจระบาดนี้ตาระบามาทำอดุดาโดบิเลนอกีฮิกระบะเซโรนามาเรบากิดมักทวายกัดคราบลาลอยสิงกิมาพัมดักกัดจับะใช้ชักอามาโอยน่ะใช้ชักโอยน่ะชักตุพักตุภัยจัลละบะมิข้าปูละบัลลัมดำอาชิดามาเรบางนุสีบะมาเรบางนิงบะกิยาไกอิใช้โอยรักขี้มาชิบุโอยระมาเลมาเจ้าคงนางทาบนาคมโดนไม่โดบีเจตนายาเลเจตนายาโลลารัมบะสนาโกนุงดาไม่เจ้าชิงน่ะสัมโชกงำบะตะเคลงำบะอวางำบะคาชีงำบะอีบกิมาตำลอยคาเร่ไม่ได้จะนู่เสียพงกีมิซัมชิงน่ะกะลำไปดูน่ะมิซัมชิงกีอวานุงไงมังลานอามาดีเทงน่ะบกิมาเป่าปูดูน่ะพงโดรักปะหรักปะดกีอาหารบะคุท่าโอยน่ะทรักขีอดุนดีโอยระกะมาตมาดูกิคุณายดะคุตะกะลำไปดูน่ะบังกาลีไม่ยักษินน่ะดูน่ะอีบะหุรักขีบะปาบะตำลักขีบะกังบัวสิกนาโนไฮดูน่ะมาสักขังโดปะอามาดีจังมาคุยอาเซียบริติชน่ะลิงคัดขีบะสกุลดามาให้ตำดูน่ะทรักละกะพม่าบะมาดิสการกิจักรีโอยน่ะอาหารบะกังเลยบะตะทรักขีบะมิดเดิลคลาสกังบัวอดุนีแอฟริกามาดีเอเชียอันนี้มักตะสุมนะทรักขีบะมิดเดิลคลาสกังบัวอาชินะบริติชการบัวอโนวะมาตังกีสาวขัดปะปุระขีบะไม่มาสิงกิมังอาลปุระตุนะมาคุยกิสาวขัดตะบะอามันบะมาตามอดุกีกันบีรักปลายโอยนะลาวีสาวขัดปะไฮบะเซมาคุยกิมาตกตามบะดูขัดตันนี่ไฮนะลาวขีบะอดุนะเขาจิกพาวบดาไลเองบังงามดระบาไลนาโอยดูนั่นเลยเขาดีคราคิดตั้งมุนอังสิงนะตาบีระกดีมาพัมเชยาม explanation กีดาร์การโอยบะกดยาวรีอาศัยกุมบาวาคลอนได้ยุมพัมโอยบะ education อาศินะมหาชากิไลหักตักตะกีอีดูน่ะอามาดิสักตุน่ะพุทโธรักปะคอริโรลอาเซขังบังงามบกิวางมาดัลเลยเครขังนั้นนะบ่ฮดนันนิงบะมหาชากิลิลำเมียงดูน่ะอามุกสัมจินนั้นนะบ่ฮดนะบกิพวกนิงมาตาดูพาวเลยคิดเลยมาสิดีอามารมดาปุยาไม่ทาบดกิเฮนะชาติบะ tradition อามาพุทธดูน่ะหลักเลยให้ไปใหญ่ปุยาไม่ทาบดูไอ้คุยมาคุยอีมีเองดาคงจมลานนะเซโดบิเลยนงนะอุคิบะใช้ฮิตซิงนะมาเลยบากิดมักตามาซากิทวายอามาดิปุนสิกัจจะคิบะเคนพมาดูนัตเตขันกัตลาบานิงทูไม่ดิ้งกันบิสิงากีอีมารีสุทังมาซาสิงาดูนะมารมโอยระกันลานดูโทกิบันิไฮบะสินิอามารมดาไฮระกันมาตินะจ๊ะบะนิงทูมาซาสิงอดูนะขันน่ะใส่นัตนาอิงนะตุมินนะมาตามาดูกิบริติชnang api duna hing liba punsi mahing adum lairam bayai hai bachini khangat laklaba ningthong macha sing khangat laba ningthong macha sing ado laiba ka si maning tamba laiba ama oina mamit ama naina maming ama naina irolinat mahorol ama chengbatuna thambiram ba ining thau singi surol ni haiba kaw khiba sini adi mahiยังชินบดูยังนับนักคุยดูนั่นเลยละก็มาคุยนะขัดน่าใจนะดูนั่นนิทอคุบามุนนับกี้ปุ่นสีมาเรลอามาจะสัทธารักวากี้มารัมดีบริติชนั่งอากีดูนั่นสร้างน้ำมีปานต่างจะดูนะมินายกี้ปุ่นสีโรลอามาจะหิงลักว่าดูนั่นมารัมอามานี่ให้ดูนั่นในนับะอิติฮัสการโอยโรสายตะการโอยโรอามาตั้งบริติชกี้จูเกสันนับพุทโธปังอัมคิดาเร่มารัมดูนั่นไม่ได้ล้วนกี้คอริโรลดาพิกซันกีไตบังดาคงยมลานนามาสักโทกนะเขาก็หลักปดีจะหิมารพูมังอากีมาตุงดาMKบินวดีนีกีบัวชายบงบิชนะตอมบีดิฉันมาจำมาปันมุดราตรุกตับพงโดรักปะอาศินิโนเบลชีซิมโบลิกโอยนะนิ่งตัมบามันิปูร์บูมาสักตากลิบะกังลาเดกีหงดอกคราบามาตัมคารากีโอยนะคนนุงเซมคีบาคุไรคุณดอนเดกีบริติชนะกับลักปะโตกีมาโคลเดกีฮาวรากะ
British ผู้กีบเลยตนะอาหารบ่อวยนะเขารักปะเลยปากอาศิกิลาลหูนุปีลานอาหารบะดิฉันมาจามาปันชุบนะมารีกิทาวดอกอาศิดายังอวยนะเสียงบัดเลยยังเนี่ยสรุปอวยนะเสียงบัดเลยฮาริบะไอ้บินะอุดนะบ่คนนะริบะปันดามาเซ่ไม่ฮอรอลกีคุยอามากุมนักตระกันในนับวารีงอามากุมอีโกโกนะทนัมบันนะเต historical novel อามาอวยนะกลาการอามากีมาจูสังละบะmangi lai bak ta khoi bu ko sing duna pura ga amuk lang mai than bi gum khongjom lan mamang amadi matungi punchi phut phok dorak tuna tamna bani tamna bai di akoi gi kano do masakti udana british ki matamda british na ha ki ba han baning tho maharaj surachan singagi majai be mawoina british na sabi ba no ba chana ko nungda chawrak ki bi ai bi na matam ngai duna leirabi anabi amagi ningsing bagi milamda hanagi mining tamlingai kangla da leiramba sana konung aman bagi phaklang marigi manungda maka phongdana leihoba maning tamba leibak asigi mapal phana palam bagi khonthang ama kalagi tengbang na sengbatuna apa basingi maphamda yahonna na ba hotnari larik asigi ahan balamai da british na palingai da turachan Maharaj Surachan Singhagi matamgi Durga Puja manung bor numit amadagi wari asigi wamang pina naba hotneri Manipur gi aroiba maidingu koba singlen lanthaba Surchandra si thama pankhak palamba Maharaj Kulachandra Singha Satnarakpadagi matung ina phambal minghun tamduna maidingu oina phambal kakide Mazai bi mal sanatom bi ana loira duna matang ngai duna phamda ta duna leira bi ama oina novel asigi protagonist asibu aikoi gi mangda saktakli anabi asigi miraba khonjel na mathanta sonjari o ngasi bor oire ai nan ai pabare yaujaki bedo ai bina masagi wahi makha samtharagli mani ngasi bor ni ai bina masagi wahi ai di Maharaj Kumari Binodini na ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯆꯤꯡꯊꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯡꯇꯝꯅ ꯄꯥꯜꯂꯤꯉꯩ ꯃꯩꯗꯤꯡꯉꯨ ꯅꯥꯎꯖꯤꯡꯂꯦꯟ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ ꯆꯟꯗ꯭ꯔꯀꯤꯇꯤꯅ ꯃꯄꯥꯟ ꯐꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯌꯣꯏꯕꯨ ꯌꯣꯍꯦꯟ ꯂꯩꯃꯁꯤꯗ ꯃꯆꯥ ꯏꯕꯦꯝꯃꯁꯤꯡꯅ ꯁꯥꯃꯨ ꯑꯃꯗꯤ ꯗꯣꯂꯥꯏꯗ ꯀꯦꯅ ꯃꯧꯅ ꯀꯣꯅꯨꯡꯗꯒꯤ ꯍꯤꯌꯥꯡꯊꯥꯡ ꯌꯧꯅ ꯕꯣꯔ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯃ ꯎꯠꯂꯝꯃꯤ ꯑꯏꯕꯤꯅ ꯑꯁꯨꯝꯅ ꯆꯠꯄ ꯈꯣꯡꯆꯠ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯣꯛꯇꯨꯅ ꯀꯤꯔꯤꯛ ꯏꯟꯅꯗꯨꯅ ꯂꯩꯃꯁꯤꯗꯁꯤꯡꯕꯨ ꯌꯦꯡꯍꯧꯗꯨꯅ ꯁꯛ ꯈꯪꯍꯧꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕ ꯑꯁꯦ ꯑꯃꯔꯣꯝꯗ ꯂꯩꯄꯥꯛꯅ ꯋꯥꯌꯦꯜꯁꯪꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯂꯛꯇꯕ ꯆꯤꯔꯕ ꯃꯇꯝꯗ ꯆꯣꯡꯊꯣꯔꯛꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯌꯣꯏꯕꯨ ꯌꯣꯍꯦꯟ ꯏꯕꯦꯝꯃꯁꯤꯡꯗ ꯂꯥꯎꯖꯗꯨꯅ ꯍꯪꯒꯠꯆꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯃꯨꯛꯀꯁꯨ ꯑꯏꯕꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯉꯁꯤꯁꯤ ꯕꯣꯔ ꯅꯨꯃꯤꯠꯅꯤ ꯂꯃꯥꯏ ꯃꯉꯥ ꯑꯀꯣꯟꯕꯒꯤ ꯑꯁꯤꯗꯤ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯒꯤ ꯕꯣꯔ ꯅꯨꯃꯤꯠꯅꯤ ꯑꯀꯣꯟꯕꯒꯤ ꯕꯣꯔꯁꯤ ꯂꯩꯃꯁꯤꯗ ꯀꯅꯥꯁꯨ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯊꯣꯛꯅꯔꯛꯈꯤꯗ꯭ꯔꯦ ꯃꯍꯥꯔꯥꯖ ꯐꯥꯎꯕ ꯀꯥꯔ ꯃꯅꯨꯡꯗ ꯄ꯭ꯔꯖꯥ ꯃꯁꯛ ꯎꯍꯟꯗꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯐꯤꯔꯥꯜ ꯑꯃꯈꯛ ꯊꯦꯠꯂꯒ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯊꯈꯤꯕꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯄꯨꯁꯜꯂꯛꯂꯤ ꯅꯤꯡꯊꯧ ꯑꯃꯅ ꯀꯥꯔ ꯑꯃꯈꯛ ꯇꯣꯡꯂꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕ ꯑꯁꯦ ꯄ꯭ꯔꯖꯥꯒ ꯃꯥꯒ ꯂꯩꯅꯕ ꯃꯔꯤ ꯋꯥꯠꯂꯛꯄ ꯄ꯭ꯔꯖꯥꯕꯨ ꯉꯥꯛꯄꯤꯕ ꯀꯟꯕꯤꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯃꯤꯡꯇꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯃꯇꯧ ꯎꯠꯄꯅꯤ ꯁꯤꯗ ꯎꯠꯂꯤꯁꯦ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤꯅ ꯎꯠꯂꯤꯕ ꯕꯣꯔꯁꯥꯏꯕꯝꯗ ꯃꯁꯤ ꯃꯇꯥꯡꯁꯤꯗꯅꯤ ꯑꯩꯅ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦ ꯃꯁꯤꯗꯤ ꯍꯥꯏꯅ ꯑꯩꯅ ꯄꯥꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯖꯔꯤꯁꯦ ꯁꯝꯅ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯃꯇꯨꯡꯗ ꯃꯁꯦꯛ ꯃꯉꯥꯜ ꯌꯥꯎꯗ꯭ꯔꯕ ꯅꯤꯡꯊꯧꯒꯤ ꯂꯩꯉꯥꯛ ꯎꯠꯄꯅꯤ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯏꯕꯤꯅ ꯑꯍꯥꯡꯕ ꯁ꯭ꯄꯦꯁ ꯊꯝꯗꯨꯅ ꯇꯣꯉꯥꯟꯕ ꯃꯇꯝ ꯃꯅꯤꯄꯨꯔꯅ ꯅꯤꯡꯇꯝꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯅꯤꯡꯇꯝꯕ ꯃꯥꯡꯈꯤꯕꯒꯤ ꯃꯇꯨꯡꯒꯤ ꯁꯅꯥꯇꯣꯝꯕꯤꯅ ꯑꯣꯏꯔꯤꯕ ꯃꯤꯈꯥ ꯄꯣꯜꯂꯕ ꯃꯇꯝꯒꯤ ꯄꯨꯟꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯁꯛ ꯑꯅꯤ ꯎꯠꯇꯨꯅ ꯁꯦꯝꯂꯒ ꯋꯥꯔꯤ ꯃꯄꯨꯝ ꯍꯥꯏꯕꯗꯤ ꯅꯣꯚꯦꯜ ꯑꯁꯤꯒꯤ ꯄ꯭ꯂꯣꯠ ꯁꯦꯝꯒꯠꯂꯛꯅꯕ ꯌꯨꯝꯐꯝ ꯁꯦꯝꯒꯠꯂꯛꯄꯅꯤ ꯃꯥꯅ ꯀꯃꯥꯏꯅ ꯏꯔꯛꯀꯦ ꯍꯥꯏꯕꯗꯨꯅꯤ ꯇꯥꯛꯏꯁꯦ ꯑꯁꯤꯒꯨꯝꯅ ꯈꯦꯟꯅꯔꯕ ꯕꯣꯔ ꯅꯨꯃꯤꯠ ꯑꯅꯤꯒꯤ ꯃꯁꯛ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯏꯔꯥꯛꯅꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯔꯕ ꯅꯣꯡꯃꯩ ꯇꯣꯞ ꯃꯈꯣꯜ ꯑꯃ ꯄꯨꯁꯤꯜꯂꯛꯈꯤ ꯇꯣꯡ ꯇꯣꯡ ꯇꯣꯡ
top makol kurai kundon da nau na semba konung dagi lakwa toki makol ni kang prek kang sana tombi kaino kasunate sana konung da top tha bagi makol ni kangla pabung sana kya mama gi mo ko ro une mainu chelu iton si paka sana ta ru chelu tayon nei anabido ai bina manipur gi aroi balan bu khongjom lan haina chijina kide adubu khongjom na aroi ba mai ki bagi lan pham oi ki bana khwai na aroi balan pham che khongjom lan hainei khongjom lan da pauna prajaba si shahid oi ki ba aduga di mapa chana rubani khongjom lan hairaga pauna khakta gi ni haina lobadi aran ba wafam ni aduna ni huji controversy amna lai bado magi thoram pang thopada ani suba lanjau da elite force ki aroi ba mai pak pagi lai pak lep ki ba mafam di imphal ni haiduna malem na khangnari chap chabadi nambol gi lainin thauching amadi maibam lot paching ni haiduna khanghoba khunja singna warinari khunja singna ching macha ani ase kana gi kangbu gi kem okibage haiba chap chana ningsingdrabasu japan aroibo oina maiki ki ba mafam ase maibam lot paching okibana mafam ase makoi gi ningsing khubam semkibani haina samjin jarage sanaton bina toki makol taraga khongjom lan gi mamangi matam amada mang oina chathaki ba matang achida novel achigi plot chagatpa chap chana haure wari ese bhapta na mathang ningsing duna iba ningsing wari memoir amagi khudi chu nate maibina charik ama khinglaga manghagi dimension amada changki ba natraga science fiction film amada yawba haukraba amadi tungi punsida time machine ama yauruba aduga binodini gi khoi asiga changdamnaba yaragani sanatombi amomu makeup thora e ngeha kanara amuk mangda changki aroiba makeup lakla duna tengban thadokhiba phawbada mangi tengban aduga adumak changkhraga amu hanna makeup thokhidabagi mawongni mahaki manghagi khongchat makeup thorakpa adu amuk changkhiba che ai bigi plot chengpat pada yamna mahi yana chijinari tong haibagi toki hauraba yaklaba khonjel achina novel achigi plot chagalakpagi ahan balamai hangdo khare wamang yan ba wahaudoki matang loisin khare sanaton bigi nungda haktuna laikhraba chaina ama manipur itihas da haktuna laikhraba chaina ama oikiba kangla gi sa ani british ki top na kakhai ki bagi hauraba makol amabu aibina lotuna thamli matang chana haidoraka dabagi khakli khongjom lan gi lan phamayai da pusalakiba adugumlaba nomai makol ase hekta bada sanaton bi khang pre khangki aduga makha samtharagli sanaton bi gi waising kangla pabung sanakya chelu itonchi pakasna da taklu chelu asina mapai bungo surchandra madi maton si pakasna pusilakpa se surchandrana pakasna buluna chana thamjana toman khibana chana kanglana mikha pon khibagi maru hun khibani haiduna tungda lakwa british ki education na puthokiba maharaj churachan gi matam gi pro churachan itihaskar singna khiba mieng aduda binodini na chu aroi balan khongjom lan bu yekna ba hona khibani hona rakli naha oina lekhidraba critic RJ Maiteina masak takiba nautam ranjanna aiba ama haibase asamba miyamna unariba miyengdudagi hena kuthana yengadabani haikibadu ningsingdaba ngamde binodini gumba aiba amana miyamna launaba miyeng amada waroisen piba pamkhide magi oina miyeng ama lan asibu kutna yengduna kangla namikha ponkhibagi khongulli na ba honaragli ahanba chapter asi hangdorakpada lan mamangi matamda hikna haina pankhibi ningthau pokpi maisna kumudini suron khwaidagi ahal sanatombi gi character sagatna ba honarakpagi matang oina aikoi masu mabengi nungsiraba kumaina mitrang tawramlaga maka phongdana chanakwa yaskul lakwa puslai sanakha ase atai nate maidingu leiren nonglen santreng ani manik khomba narasingha gi maza ibungoni mapa ibungo narasingha bu maisna na no nekpa nabinna
ทางน่ะคันคิบะมาลงกองนักคิดบะนุสีจานั่นน่ะอิงนั่นเลยคินะบะสันตรกิตินะมาใจบุงอชิบุยาสกุลากวะพัมทินโดกตุนะพันลูนะจานนะตกจระบสูสันนักยาสิกินุงดดียาบังอมคิดเดนาริสิงหกิมานาวิบุงอเดเบนดรนะไม่ดิ้งโอรัมดระบะนัตรกันนิเทมปิสักนะสันตรกิตินะบริติชิมาคุตกีนันโทรักตุนะมณิปุระมุขลักลัมดระบดีจับจานะกังลากิพัมบาลช่วยดนะกาจารัมกดบมิสักนี้ใจทารุลกุมบาบดยาวบะกีมาตุงอินนะนาริสิงหกิมาใจบุงอคุลหุมโดยนี้นิงอลกีดีเรคอร์ดอีเดอาศัยกิจมาทักตัสันตรกิตินะงังโอริงไงดะนิงทกิมหุดสินบาเลงากว่าโอนะจะฮิตาระไม่สนานามาซาปูดุนักชาดะเซียนคราบมาตุงดะจับจานะนิงทโอยนะจะฮิตารุกปุนนะจะฮิตาระกับตารุกปารัมบนาชนักแค่ยาสกุลลักว่ากิจมักตาปามอมติงกะดาบะมาสินมานาวมาซามานายกายามาลิงนั่นเลยดีบันีมาสักนายบ้ามากีมานายอาจารย์มาสิงิมันุงดักคงยอมลานกีอัทวิจาเฮปะทยังคนใดล้วนบะปองนับระจะบาสิกิมามิงปันใบใหญ่อดูกะนารสิงห์นารสิงห์นักกัมบิลสิงห์กิเชเสนาปฏิโอยนามันิปุระวาตันทุกปัจจังลักษณะไงดะมามังดะกษาดมาตังคาราเลยไงดะมาใจบุงคาราเลยหัวอุยกษาดนิทงมาใจอันบันนารสิงห์นักงักตะโอยนาเทียงในยันเรื่องมั่มกุญจลานกีเคเลนดราสุเบดาลิเซงานิตารามารีดานารสิงห์กิมาตุงดามันิปุรกินิงทาวอาเซมานาวบุงอเดเบนดรานัตรกสุมาใจบุงอยาสกุลากว่าโอยระบสุนารสิงห์กิดาราโนโอยพัมทุอีไฮนะท่าจันนบอุบพังีเคเลนดราสุเบดาบริติสกิมิสังดายาวดุนัลลักแล้วก็ติเกนรจิตพาระบมาตังดาสันตรกิตินันนัมดุนัดเดเบนดราบุตันทกแล้วก็นิงทาวพัมบาลมุนคิบาลละมันคุมนะบะโอยนะอุยมณิปุรกีโอยนาดีพัมบาลมุลละบะโอยนาลงนักคิดเดมาป้ายมัวไม่ดิ้งูจิงเล่นลงเดินคมบะกัมบิลสิงานันนิงทาวหับลำบากจันทรกิตีนี่มาหางนิงทาวมาโอยนากระชาดเจนขี้อดูกันนิงทาวโอยนาโมหัลักปันนี่เลยมาเรียนบีไม่ชนะนะปิกลีบิมมาจานนิงทาวบูปูดุนักระชาดเจนขี้บะมาตำดาไม่ตระบากีนิงทาวบูงักปะนะมาทาวนี่ให้นะเจนนะท้าจะบะในพระเมนโจรtanggal general na cingbat lepak ki maru oi ba angam thau kayan tempi saki tung ina duna chat ki sandra kitina manipuda mu halak pada prajamiam ho duna phojing yauna chat laga oglu raga pukhalak pa amadi pau ta bada tha hung khak paramba mai dingu devendra na chen khiba asina leibak na su sandra kiti buning thau ni hai na thaja ba wi Sagai jawa khut kan ba chanaka yaskulak ba se surjandragi matam da matik leiba yengna ba oina thorak labasu matam chana laksin duna mamu ye thekhi mahai adugi mahai oina chanaka gi matik leiba manai pauna brajabasi phadok sangda phadok oina khongjom da lan changlam dai phawba leiba ta khi khongjom lan changlam dai da ma phadok oina lekhi ba chanaka yaskulak ba gi matungda maidingu surjandragi matamda matik leina phawgalakhiba ningthaugi yekna ba amadi binodini na pa ke pan bangam khide ani suba chapter ase konung manungi leisabi pharakpagi majaibe masigi wathok lanthok sana phandenga chinga khamaja meriga ani gi haklaba romance ki taibang amata apa babu pujuna novel asigi wari matang ase manipur ge robelan thoklamdai mai gi ching pokharem dai gi matang ni haiba phawa kauhan bangam kauhan duna thami om suba chairap om suba chapter ki lamai ase kwak jatra yogada ba mari mangani tangai re lamai kunthra mari haiba pareng asidaga hauraga maidinguna luching duna majai bungo singi maru oiba thodang loduna pangthokpa lepaki kumai kwak jatra pusilai aduga sana konungda yamna ujom chawna langba kumai ni mabuthawi bungo maidingu chandrakiti hayeng kwang lengthorak pada kumsi di yathang oi thang thogal togani kwereng amasung pakasana ani se amaga henade animak srijutki gun lawi kwereng amasung paka nuai dawri kumai lamai kontra taruk mai ho balon uba singna mai ho balon mai ho ron
ubasingna ubangam khidraba chana konung manunggi lei machija yoibu yohen chingbu tengban amada taibengpan amada haidoribni phijang haidorei adi matamdugi loan buni ibesida lali hajaba nate khorjai chubi bi asina matamatu da jubra surchandra gi manao be mangangbi ga koireng gi manao be ma angang machaga pomina ba machin manao ni ngangbam chanu ani mak yam haisingi toina chathok chasin tawi wa kaya tana jai pau kaya aduga surchandra ga yamna nakna tinai hainariba pakachanagi manao be madi pakaga surchandra ga mama tinaba machin manao oirabasu pakagi manao be mana jubra surchandra gi kolupta ka hena toro khadana ramde diam kana tina deba laptak lei lamai kunthra tare ta yaw bi badune ko tawbani kwang chatra numiki senaba phi machu changbagi wafam pusilak laga pakasana gi taloina jubra surchandra gi manao be ma ngangbi na haiba wa takwa wa thoidana amarom da hairaga ngangbi bu jubra gi manao be ma oirabasu mawal machem oirabasu mawa lodaba matang ama thamlaga manungda leinariba maridu utli ai bina hai singna manunggi mau masel imungi wa pakagi ibe magi phajadaba kochi ase kwak jatra numiki kwaklei charong marak tar lotsili yam phajagre kwaklei ngakta charong sana konung kwaklei machu sangki kwaki pau bu kari oiba hona bage sagi lan pau natana second am kaktang angtar lepsage matang asi pada suba chapter loisinduna thamkhraga mari suba chapter gi lamai haidorei sanatombi gi ningsing ba matang ama loisinkhre hana gi magi ka aduda phamung aduda bor numit aduda amuk mikap thoklakle khuya da leiren cover champrasi ama makhutta chamar pai duna thogal humai thogal tawri sanatomina leiren da wari saba hoyi mapu singna manai singbu penbi raba matamda kanano karino kadaidagino imung manung kamdauriba amadi ahlaman kanano hangliba asina chingba kayani hinglibara haibana chingba kupthana hangbibado leire na tamna tawna thogalon ngakna nonglukna pakhum mathang pina na bahone rato mina leirenda munne yenglaga hangi nangi na yung kadaida lei yang thang manaktani aigya khumi nangi ahlamandi nanaibu pokpa aldi khongjom landa lekhidare pauna menjar na lan changbada yaukhibani sanatoming haktumina lei hairei nangi napado khongjom landa sikhiboire sanatomi mamit uithaki mahak turel achobagi khonung da lan cheli mangda na maton si koireng jubaras lamai ni phuni thoida bor sai bombi sanatombi haina mingthon balari ase sanatombi gi punchi da yumpham oiduna iba nobel oibana pauna prasabasi gi matang chi thoina mari leinade adumnadi oiraga sanatombi gi punchi da yumpham oiraga manipur gi aroiba lan gi wari na nungdai yang oina pukhibana khongjom lan ase khongjom lan amadi prajabasi ase hundok lamba oithoktabani binodini na matang asida sanatombiga leirenga wari sanaraga yamna laina yamna samna aduga hakna khongjom lan amadi prajabasi gi wari liri aduga khongjom lan gi hirodi prajabasi mathanta nate masak naiba khongang da pokpa leiren gumbagi mapa maton kaya yaukrabani pauna ga chapmina khiba laloi amatta halakhide haibado pauna me jona lan changba da yaukibani hai baten kraba wai paring achina tagli chau kraba jahaja ma da hiroi kaya ama jatri kaya ama yaurabachu mamai chumduna puri badi captain adugi mamingna jahaja du natrabachu lanpham ama da luchingli ba lanjing puren adugi mamingda lanpham madu machak tak patarei adugi wani aroi ba lanpham ado maitei gi lanpham ado atai mafam ahum da su soknari bani adi khongjom da nate hariba makhoi loina ba khironi kanagumba hingna halakiba lanjing puren yaurabadi mahaku aikoina ikai khumna pham thokte
ลานายบาชิดีลาโลยมันนัชิรัมบมาตัมดาคุไลนะทบากตะปานบระนังกันตะปานบระให้ดูนักข่าวไว้ยังนาดีบันเน่ลังลาบาไม่ดิ้งูจันทร์กีตีกิมาตัมดากวากจัตรานุมิกิกุไม่สนาคนหนึ่งดินหนึ่งเทมาซาสิงกีเลยมาชิจกิอาเกียโมนักนกเคบะฮิดานาดุนัเชสานักิบะมาชูกิพิเจตกวยดคุดิงสัมจีคุดิงนาปคุดิงเลยเตียงคิบะกวากเลยจรงมารักตะเข้าดนะคงยมลานมนุงโยเรอีสนาตัวมินามาตัวสีกวยเรงจุรากิมาตุงอินดุนาตุเรลโจบกีคงนุงดัลลานเจนบกีมาตังโยเรอีมาตามาชิดจันทร์กิตินงกาคเรชูจันทร์นปาลโฮเรกุยคิดเดสหีมาริขกิตุงดะกวยเรงนะลุจิงบะคนนุงลาลโฮอามานะไม่ดิ้งูชูจันทร์ตันทุกคเรกุลจันทร์นันนิงทโอยโฮเรอดูกะกวยเรงนะจุบรากุลจันทร์นะพัมบาลมิหุนตัมดุนามิหุนตัมดุนาพัมบาลกาบันนะโฮเรลานมนุงโอยบนาทามาปันขักตาเนนาตาดนาปานคีอดูดกีอินารักีมันนิปุกีอร่อยบันนิงตัมนุมิตาคีบะมัมบะหิงมาต่างอาศิตปิโนดินีนะอีริบะอิติฮัสตาอีดุนะไลระบะนัตรกะดรามาคยาดาอาเซงบะคารวะคัลนะชาบะคารนะชานาริบะคงยงกิลันกิวารีดุนัตเตมาเป็นชีบะไลมาเรนบีปงลอนคอมบีไมส์นากุมุดินีกุมบีอามากีปามโบมันุงดามันิงเตาฮันดุนาเกนะทอยนะนาวคิบีชุรอนมณิปูนะมันิงตัมนะไฮนะหุมนะปาลิงเอดามาดิ้งูจันทรคติกุมบะอามากีตัมปักตาเจ้ารักคิบีมาชูอิเบมาอามาดีมาดิ้งูชูจันทรกิมาจาอิเบมาอัลสนาตุมบิกุมบีอามานาปกปะมาปามาดิ้งูบุเฮกุมินะบามาสินมานาวสินะนิงเท่าพัมบาลกีดามักตาจิงทรักปะมาปามาตุนปุณมักเองนะบะบริติชนะลังโกยจันคิบะมาไรปากนะมิข้าปลักละบดาปามไปเลยแต่ในเยงว่าตารักคิบะอามาดีอามุกตมิข้าปลักตบะเลยปากสิกิมยามนะโอยคิบะปิดอนบะมาตัวอดุนีกวากจัตรานุมิกิกุไม่ดาไม่ดิ้งูกีทางโอยนะเล็บคิบะมาติกสาวบะกวยเร่งเฮปงมินะบะมายามบุงพัมบาลเด็กสิงทกิบะลังเกลำหายบะกวยเร่งนะอดุกฮักปะคงทางอามาเกริกรัมนะลบคิบะบิโนดินีนะตับนะสิงทกนะบ่นะได้หลายก็สิปลอดชากัดปะเฮกฮอรปะกีฮอรปะตะกีกนุงมนุงกีปุนสิอุลักปะนะไม่ทกนะสงโทรคิบะเซมาสานุปาไม่ดิ้งูจันทรกฤตินะเตมาชูนุปาจุบราสุรจันทรสุนนะเตชุบนะตะกีไมสนากุมุดินีนีกนุงมนุงกีอาเจปะนิองกายามาเซมดุนะกนุงปุนะมักชุบดุนะปาลิบดีไมสนานีกนาสุเพหายไปยาบันนะเตยลาวเวดะกีโหนะไลมันนิงทาวนะนิงทาวไฮนะรักลิบะเซนิงทาวปปีไลมาเรนกะภาษานิงทาวกะนียุโรปีอามาดีภารตกีอิติฮัสปาตุนะทุทรคิบะมณิปุรกีเฮโซเรียนสิงนามามาไลมาอาศิกนานุขังบังอัมคิเดสุมนะตะกีนิงทาวกะนิงทาวกีมะนาอเบมาอัลอาศิตะบุโอยนะอุคีkaram ba roisang mama leima asigi makha da leiramba amadi ning thogi karamba leimana karamna leimarenbi asigi phambala chikarak pa yabage haiba dudi matang asida tension jarage binodini na sigumba leipak asidagi oijaba top palengak lon gi saktam ase khangna ikibagi mawong di thoina thengna de konung manung dan ninduna leho bawari sing ase seitharo kumba bada yawbo afam sing yumpham oiduna asigumba maisnagi character sengbola kiba aduga amarom da thoina henjen na haibadi natte pakasana gi manaw be magi napal aduga maisnagi usinadaba yai masui bungo pakasana di chumnagi ningthau macha amakhakni aduga macha ningthau chandrakiti gumba amagi leima songtha ahal kokse sori na konung manunggi aset paniom hektora padi maisna bu singna bani maisna da singna bani mara masina sathi ba mara rama sijin dona leima se konung dagi tan thorak patta ki binodini na seitharo kumba baza latin dona iriba ibe ma songtha ahal kokse sori na mani ningthauda semjile haiba se matang asida lokhatlaga konung manunggi aron bo phama se ching thorak pani leima se mai ki di mai dingu ga phambal kamina ba yaramba
ꯃꯅꯥꯎ ꯏꯕꯦꯝꯃ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯝꯕ ꯌꯥꯕꯤꯅꯤ ꯑꯗꯨ ꯃꯥꯏꯁꯅꯥꯅ ꯃꯥꯕꯨ ꯃꯆꯤꯟꯉꯩꯗꯒꯤ ꯄꯥꯝꯗꯕꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯗꯕꯅ ꯃꯍꯥꯛꯅꯁꯨ ꯃꯥꯏꯁꯅꯥꯗ ꯄꯦꯟꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯈꯔ ꯈꯤꯠ ꯊꯑꯣꯏꯗꯕ ꯃꯥꯟꯕ ꯈꯔ ꯑꯏꯕꯤꯅ ꯎꯠꯄ ꯅꯠꯇꯅ ꯊꯣꯏꯅ ꯍꯦꯟꯅ ꯃꯥꯏꯁꯅꯥ ꯑꯃꯗꯤ ꯀꯧꯁꯦꯁꯣꯔꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯨꯞꯊꯅ ꯊꯅꯝꯗ꯭ꯔꯦ ꯑꯣꯏꯔꯛꯂꯤꯕ ꯃꯍꯩꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯒ ꯃꯄꯥꯝꯗ ꯈꯣꯡꯗꯥꯕ ꯇꯥꯈꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯣꯏꯔꯦꯡꯅꯤ ꯀꯣꯏꯔꯦꯡ ꯄꯣꯛꯄꯤ ꯑꯁꯤꯅ ꯃꯩꯗꯤꯡꯉꯨ ꯐꯝꯕꯥꯜ ꯀꯥꯃꯤꯟꯅꯔꯝꯂꯕꯗꯤ ꯀꯣꯏꯔꯦꯡꯅ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧ ꯌꯨꯕꯔꯥꯖ ꯑꯣꯏꯖꯔꯝꯒꯗꯕꯅꯤ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯍꯧꯔꯕ ꯀꯣꯏꯔꯦꯡꯅ ꯃꯤꯔꯣꯜ ꯈꯪꯂꯛꯄꯗ ꯀꯣꯅꯨꯡ ꯀꯔꯤꯅꯣ ꯈꯪꯂꯛꯄꯗꯒꯤ ꯃꯕꯦꯟꯗꯒꯤ ꯃꯄꯥꯗꯒꯤ ꯍꯧꯔꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯣꯏꯅ ꯅꯨꯡꯁꯤꯕ ꯃꯤ ꯂꯩꯐꯝ ꯊꯣꯛꯇꯦ ꯑꯗꯨꯅ ꯃꯍꯥꯛ ꯉꯥꯡꯅ ꯁꯥꯟꯅꯕ ꯌꯥꯗꯕ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕ ꯃꯔꯤꯜ ꯈꯥꯕ ꯑꯉꯥꯡ ꯑꯣꯏꯅ ꯍꯧꯔꯛꯏ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯌꯨꯕꯔꯥꯖ ꯐꯝ ꯊꯤꯟꯗꯣꯛꯈꯤꯕ ꯃꯕꯦꯟ ꯃꯥꯏꯁꯅꯥ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯇꯝꯄꯥꯛꯇ ꯆꯥꯎꯔꯛꯈꯤꯕ ꯂꯩꯄꯥꯛ ꯅꯨꯡꯁꯤꯅ ꯌꯦꯡꯈꯤꯕ ꯃꯕꯨꯛ ꯇꯞꯄ ꯏꯪꯕ ꯁꯨꯔꯆꯟꯗ꯭ꯔꯒꯤ ꯃꯐꯝꯗ ꯀꯣꯏꯔꯦꯡꯒꯤ ꯃꯃꯥ ꯀꯥꯏꯅꯈꯤꯕꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯃꯃꯥꯅ ꯏꯀꯥꯏꯕ ꯅꯪꯈꯤꯕꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕꯒꯤ ꯇꯥꯏꯅꯐꯝ ꯑꯣꯏꯈꯤ ꯃꯥꯅ ꯃꯔꯤꯟꯗꯨ ꯈꯥꯕꯗꯨ ꯃꯕꯦꯟ ꯑꯃꯗꯤ ꯃꯄꯥꯗ ꯈꯨꯠ ꯍꯦꯛ ꯊꯥꯔꯨꯕ ꯌꯥꯗꯕꯅ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯕ ꯇꯥꯈꯤ ꯃꯩꯗꯤꯡꯉꯨ ꯆꯟꯗ꯭ꯔꯀꯨꯇꯤꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯁꯨꯔꯆꯟꯗ꯭ꯔꯅ ꯃꯩꯗꯤꯡꯉꯨ ꯐꯝꯕꯥꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯀꯣꯏꯔꯦꯡꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯅ ꯊꯣꯔꯛꯈꯤ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯐꯝꯕꯥꯜ ꯀꯥꯔꯝꯗꯥꯏꯗ ꯐꯝꯕꯥꯜ ꯂꯥꯟ ꯆꯪꯉꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯣꯏꯔꯦꯡꯅ ꯁꯨꯔꯆꯟꯗ꯭ꯔꯒꯤ ꯃꯇꯨꯡꯗ ꯃꯃꯤꯒꯨꯝꯅ ꯂꯦꯞꯂꯤꯕ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯑꯍꯜꯒꯤ ꯃꯇꯝꯗꯤ ꯂꯩꯁꯤꯟꯈ꯭ꯔꯕ ꯁꯋꯥꯏꯖꯥꯝꯕ ꯕꯂꯔꯥꯝ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯑꯊꯧꯕ ꯑꯃꯅꯤ ꯖꯦꯅꯔꯦꯜꯕꯨ ꯊꯥꯞꯂꯕ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗ ꯐꯝꯕꯥꯜ ꯂꯥꯟ ꯆꯠꯃꯤꯟꯅꯈꯤ ꯂꯥꯟ ꯉꯝꯗꯨꯅ ꯍꯜꯂꯛꯂꯕꯁꯨ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡ ꯀꯥꯔꯛꯄ ꯉꯝꯈꯤꯗꯦ ꯃꯥꯒꯤ ꯆꯥꯎꯔꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯇꯟꯅ ꯅꯣꯡꯒꯥꯈꯤ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯀꯔꯃꯆꯥꯔꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ ꯁꯦꯟꯠ ꯀ꯭ꯂꯦꯔꯤꯌꯥ ꯐ꯭ꯔꯦꯡꯛ ꯒ꯭ꯔꯤꯃꯨꯠ ꯑꯃꯗꯤ ꯃꯥꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯏꯊꯦꯜ ꯁꯦꯟꯠ ꯒ꯭ꯔꯤꯃꯨꯠ ꯑꯅꯤꯒ ꯁꯛ ꯐꯖꯕ ꯃꯇꯧ ꯂꯩꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯣꯏꯔꯦꯡ ꯁꯦꯅꯥꯄꯇꯤꯒ ꯆꯍꯤ 3 ꯆꯪꯅ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯃꯔꯨꯞ ꯁꯥꯟꯅꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤꯔꯒꯅꯤ ꯍꯥꯏꯅ ꯀꯣꯏꯔꯦꯡꯅ ꯆꯦꯠꯅ ꯊꯥꯖꯈꯤꯕ ꯅꯤꯡꯊꯧ ꯑꯣꯏꯕ ꯆꯍꯤ 4 ꯉꯥꯏꯔꯤꯕ ꯁꯨꯔꯆꯟꯗ꯭ꯔꯕꯨ ꯐꯝꯕꯥꯜꯗꯒꯤ ꯆꯤꯡꯊꯔꯒ ꯃꯤ ꯀꯌꯥ ꯊꯣꯛꯇꯕ ꯀꯨꯜꯆꯟꯗ꯭ꯔꯕꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯃꯥꯅ ꯌꯨꯕꯔꯥꯖ ꯑꯣꯏꯅ ꯊꯕꯛ ꯄꯥꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯏ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯨꯔꯆꯟꯗ꯭ꯔꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯥꯡꯕꯨꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯑꯃꯠꯇ ꯄꯤꯕꯤꯔꯛꯂꯔꯣꯏ ꯍꯥꯏꯅ ꯊꯥꯖꯔꯨꯔꯦ ꯀꯣꯅꯨꯡꯒꯤ ꯂꯥꯜꯍꯧꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯊꯋꯥꯏꯗꯪ ꯍꯤꯡꯅꯅꯕ ꯆꯦꯟꯊꯣꯔꯛꯂꯒ ꯄꯨꯡ ꯈꯔꯈꯛ ꯕ꯭ꯔꯤꯇꯤꯁ ꯔꯦꯁꯤꯗꯦꯟꯁꯤꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯃꯇꯦꯡ ꯑꯃꯠꯇ ꯅꯤꯔꯝꯗꯅ ꯀꯜꯀꯇꯥꯗ ꯆꯠꯈꯤ Mrs. Grimwood, my 3 years in Manipur, 1891, da mahangna irambagi matungina ahing aduda Surchandrana, makoidagi mateng niramlabadi, mateng soidana panglamba yai haina, nakoina na pongdoki. Mana sauningki badi makoigi mateng amata hanglamdana tungdring Kolkata chatkraga, British Sakada mateng pangbiyo haiduna che tharuba aduni. Surchandragina popadagi hauna maben amadi mapana koisinduna ꯆꯥꯎꯔꯛꯈꯤꯕꯅ ꯆꯤꯔꯕ ꯃꯇꯝꯗ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯈꯤꯕ ꯑꯗꯨꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜꯒꯤꯗꯃꯛꯇ ꯈꯨꯠ ꯍꯟꯕ ꯄꯥꯝꯗꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯁꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯕꯨ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯈꯤꯕꯗ ꯊꯣꯏꯅ ꯉꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯕ꯭ꯔꯤꯇꯤꯁꯀꯤ political agent Sir James Johnson ikiba my experience in Manipur and the Naga Hills 1896 asi yenglaga khangbigani ahanba changlakiba British officer asina hawbadagi hauna koyeng amadi thangal anibu yaningdana yektuna lekhrabani maram asina mamingta oina Kulchandrana ningthau oiraga
ꯀꯣꯏꯔꯦꯡꯅ ꯖꯨꯕꯔꯥꯖꯒꯤ ꯃꯤꯡꯗ ꯃꯅꯤꯄꯨꯔꯗ ꯄꯥꯟꯕ ꯀꯩꯗꯧꯉꯩꯗ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯁꯦ ꯁꯨꯔꯆꯟꯗ꯭ꯔ ꯑꯣꯏꯔꯣ ꯀꯣꯏꯔꯦꯡ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯒꯤ ꯁꯅꯥ ꯀꯣꯅꯨꯡꯅ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯃꯔꯤꯜ ꯈꯥꯕ ꯁꯥꯊꯤꯔꯕ ꯀꯣꯏꯔꯦꯡꯅ ꯃꯌꯥꯝꯕ ꯁꯨꯔꯆꯟꯗ꯭ꯔꯅ ꯄꯣꯛꯂꯝꯕ ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯡꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯕꯨ ꯂꯥꯟ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯑꯆꯧꯕ ꯃꯔꯤꯜꯗ ꯂꯥꯟ ꯆꯦꯟꯃꯤꯟꯅꯈꯤꯕ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯃꯆꯤ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯝꯕ ꯃꯇꯣꯟ ꯏꯕꯨꯡꯉꯣ ꯑꯁꯤꯒ ꯁꯅꯥꯇꯣꯝꯕꯤꯒ ꯂꯩꯅꯕ ꯅꯨꯡꯁꯤꯕ ꯃꯔꯤ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯀꯣꯏꯔꯦꯡꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯑꯃꯗꯤ ꯃꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯈꯤꯕ ꯑꯏꯕꯤꯒꯤ ꯈꯨꯠꯊꯥꯅꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ ꯍꯧꯖꯤꯛ ꯄꯨꯡ ꯑꯃꯒ ꯍꯦꯜꯂꯛꯑꯕꯅꯤꯅ ꯑꯩꯁꯤ ꯈꯤꯇꯪ ꯂꯣꯏꯁꯤꯟꯕꯗ ꯈꯔ ꯁꯥꯡꯉꯕꯅꯤꯅ ꯃꯊꯪꯒꯤ ꯀꯩꯅꯣ ꯊꯥꯡꯖ ꯑꯃꯒ ꯂꯧꯖꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯄꯦꯖꯁꯦ 10 ꯍꯦꯟꯅ ꯂꯩꯔꯤ ꯄꯦꯖꯁꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯕꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯃꯁꯤ ꯀꯥꯟꯅꯕꯔꯥ ꯇꯥꯕꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯏꯕꯤꯔꯛꯑꯒ ꯃꯗꯨ ꯄꯥꯊꯣꯛꯄꯅ ꯉꯁꯤꯒꯤ ꯂꯣꯏꯁꯟꯕ ꯐꯥꯎꯕ ꯑꯣꯏꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯤ Imana akwai mayamgi damakta masi pathokpibagidamakta thagachari aduga akwai author editor mingoina panjarabada Arambam Ongbi Memchaubi mana pibiraktana larik ase akwai mayamda share tawbiraga imana papibagi ibirakpagi thagachari ai picture kitang share tawjage aduga soidana comment mayamsi ai package kari phaubi akoina novel sitara kanda magi hena research tawra kanda background da hena khangba ngamba dagi manipur gi historical oiba adugumba yamna knowledgeable oiba content ni ai picture aduga content kitang ka share tawjarake aduga comment soidana lokhachage akoina ngasi imana ngasi pabikhriba larik asi maitailongi khorirol da khomjom lan Arambam Ongbi Memchaubi na ibiba amasung editor oibiba masigi larik si Imphal da phambigani adomna larik asi pambiraga disoidana masi yankhatpiraga order tawbiyu duga akoigi author editor oibiriba Arambam Ongbi Memchaubi si imana sumagi maramda haibikre masi critic editor academic oiba amadi poet ni larik numerous larik book ki author ni the collection of poems the travelogues to ibi kraba dugumba writer ni Sahitya Academy Award Manipuri Poetry Collection Idu Ningthau Hairiba Aduda Sahitya Academy Award Phangbikraba Adugumba writer ni Masigi lariksina imana ngasi pabikibadu amuk aina picture ama oina amuk ipani masi 2022 13 August phongbani masi anauba larik ni adana soidana amtang yankhatpiyo pumnamakna duga akoigi writer masamaksi Kwakathel Moirangpurel Lekai da January tang ama 1957 da pokpa Thongnaujam Babu Singh amadi Sanjabam Ibempisak da pokpa aduga macha taragi manungda khwaidagi ahanni akoigi writer si aduga magi first novel first poetry book se 1984 da published tawbiki
poetry สิ่งสีสวยดนยังคัดปิยูยามนับพจับนองโกบีให้แบบ poetry มากี clipping ตั้งแชร์ตัวเจอร์แกคำนองโกบีมาสิ English จะ translate ตัวบันนี้ today we will start the creation anew and will repair unto the source of light. Come, let's start creation. Let's start creation. Smile out na magi poem collection si ay isamak na poem si ang pamjaba na poem gi content yarak padayam na excited oizay. The lyric si list si complete ti oizabanate adubu mingoy na kara panjarba the 1984 the Nonggobi hariba huziki aina clipping macham tang share tau jabasi masina ahanba lyric ni phongki basi poetry book oina konong lampakta 1990 dana androgi mai haibasi phongki sagolban maino leirakta 1993 dana sanrambi jaishra 1998 ta aigi palem nungsibi 2005 ta idu ningthau sorry masigi lyric sing si soidane khatpiu ai isamak na ima ke dawra ai kano charge loire am tat to okay akoi magi charge same bangai minasi sumaina tawdana ai kano lyric sing si maming se leiraga di akoi na mo kena research tawba ngamba aduni ima mo pukacharake akoi mayam na akoi gi ngasi feature tawzariba writer gi picture se ai am tang pukacharake akoi mayam honor dominasi kuruminasi Manipuri literature gi the richness hankat hanba akoi gi damakta khudol tawbirakpa sigumba writing mayam si bibirakpa gi damakta ibiba gi damakta tungkoina su hena ibirakpa oisanu haina khanjaraga akoi mayam amtang honor dominasi love and like thabira upum namakna love and like thabira thank you smile tau dana koina session khudingi Saturday session khudingi Manipur gi literature gi maram da hena khangba adugumba oiba henkarla dagi aigena laibak phabana aingonda masigi lyric si translated oiba hanba ngasagi lyric tu ning thau hariba lyric tu madugi translation si aingonda pabung aina pabung haina kaujaba mingoina panjarbada nongmai pandit pabung tombina Manipuri literature gi lyric pabung kitang khangat piraga ingonda BBU haibada maduki collection du da pirak pa lyric ni masigi eduning thau my beloved younger brother masi akoi gi arambam ongbi mem chobi na ibira kanda masigi book aina pangjabasina English ta translate tawrakanda phongba lyric ni translated by KH Kunjo aduna English ki da pabining ba leiraga su yengbiriba pomna magna mutang thigatpiu English translation so koi Manipuri literature si yamna leire haina share tawjare comment lokhatjage comment lokhatringai de imana any additionally habining ba leibiribra ai ngai dana leirabani aina wal hoba khitang aina miam da ai mathang da su ba budi continuous tau phibamna nga solution bangam da badagi adubu aina hena khogi mem chobi ki khudi da khangat laba mieng kharai di khogi laigidraba maming lairaba Ojanil kanta ilang bamna mahaki maramda kari haibirami haiba aduga laima pokongi ojadamudo ai busutam birakpani adu mahakna su bema ai bigi maramda haibiramba se aina khitang meyamda ai thamjage aduga atopa nahakpam arunana su ibema memsobigi maramda sumaina haibiramba tentakna ai amta thamjage sida birami ba mayamse
Masih kan dagi dinate hujiki like dagi nate magi hujiki thamamba ihingse sidagi pibirambani aidi ang phajaman gidana aina kaisu kaide aidi hujik thamamba ihingi saireng jisu akoi gi library da thamjangadobani ngasi pulap thamjanba ngamdabanina aina kona mathang adum thamjanjarake aduna saisida nilakanta laikhidraba laiwan khraba Indian Literature number 148 1992 sida memchaubi gi kavita paraga phanna yamna nuai ba phawi pungning da choktha duna leiba matamda mahaki kavita se karamba kavita no andro gi mai pungning da ihul ama pohali sumaina thambiram ojana aduga leima popom oja damudo lekhidre laiwan gre Imphal College oja oi bani aina su aisu Imphal College BA Power Tamjarei Loisalei Ojabu Tengna Jahowi Saitya gi pau Kunsai Thoi Suba Masing 2001 da Lamdam Asida Poki Wari Singbun Meet Laitingi Sing Pature Lairemba Lairembi Sanga Hailei Punamak Tagi Memchaubi gi Sairengna Hogolei Aidi Punamak Sina Foundation Oraga Mai Saireng Hogolei Sumna Takpirami aduga Professor Nahakom Aruna na asumna haibirami 2001 da nongthang leiba amasung taibang 2001 Manipuri sahitya da bigi thoidokpa contribution di ani subal lanjau matungda Manipuri sahitya da lakhiba nongsublonggi miyeng dagi characteristic yengduna modernism kauna ba Saitya gi khongchat loisinhanduna anoba sairengi homa yamna consciously sagalakhiba asini aduna mana hanbagida aina kitang spelling da characteristically haiba aduna ngasai maitai ron sina english na maitai ron irakpa matamda laituan se kharaga phage tawani ado hojiki do aina kano amuk chumthokjari ngakpi gani Manipuri Saireng Saklon 2002 sida aduga amuk Longjam Joy Chandra Singhana amuk kasu ibirami Akashvani Imphal 9 the memsobi the social activists related the feminist movement right with rigor and passion sumaina thambirami aduga amukta ukhi driba maithong ama Manipuri Saireng gi jagatta phaurakpani Longjam Joy Chandrana sumaina thambirami aduga amuk kaino S Brajeshwarna anoba Manipuri kavita gi saklon 1996 memsobi adunik matungi wakhal chenbi feminist nupi gi hak amasung mating bukhangbi samagi aibi awoi babu miyeng kaya dagi tukai duna nainabi samalochak ama oina masagi phirep ama lowduna saitya da ulakliba narrative singi machin thauna nainaribi aibi amani aina sumaina mathang magi aningba wakhan singdo ibe magi maphamda mayamna ikai khumnaba uttuna phongdokpiramba sidang aina thamjaraba matungda ai isagi oinadi maitegi chanura singi manungda chugumba nungi wakhal se leibase aingondadi yamna angakpa phawi ana sugumba se koi punamak na yokhatla kanda Manipuri sahitya se awang bathak ta pukhatna bohna minasi haibagi pawjen se aigi sahitya gi thamjage loina nanga sigidi aigi kaino si comment oina taba chathara si ena asmaina thamjari punamak pukhoramjari dagi akoina comment si ai yam thuna paikhatjarage doga akoina content se koi research tawjaba kanda imana hujik panbikre critic mayam na amuk akoi author sigi maramda haibiba masi akoina internet ta muk aina thijaba kanda yam phajaba paper ama Dr. Anuradha Nongmaithem na ibiba a study of selected poem from Sahitya Academy Award winning poetry collection Iduning Thau by Memchaubi hariba paper asi online da leire aduna yengbiri pumna makna tang yenkhatpiu ai masigi link si share tawjarake
aduga akoina poem si paraba matungda amok scholarly academically irakpa paper si parakanda akoina mung nunggi oiba akoina parakanda akoina mung layman haitare ko yamna common person amana pabani na masi kari haidino kaina hena khangingba perspective si sigumba paper sina mo khanghali masigi paper si ubada yam ngaire 7 page ni Dr. Anuradha Nongmaithemna ibani aduna untang yankhatpiu aina masigi larik si so aingonda leibani na aina soidana masigi si pajagani aduga Anuradha Nongmaithem si mama sasi assistant professor English oina National Institute of Technology Agartala da leibani aduna yamna phasana research taurakanda masida iriba poem khangatlakanda magi amok explanation aduga perspective asi akoi khamina si haina masim tanga aisha taujage akoi gi show sida yengbiri adagi akoi gi catch up taurakanda offline da yengbi ba pumna maksu live natraga su comment soidana thambira mo koina comment si doina mak matam chana padraga su koina dum doina yengzaba aduga feedback si lawzaba tabada yamna nungaiba adugumba ni aduna yengbiraga disoidana comment adum thambiramu haina ai haijage yengbiri akoigi show sida ngasi Shashikanta Hidangmayum pumna makpu khurumjari Sagolban Moirang Leirak machin none parking dagi yengbiri nene laija Jamuna Laishram yengbiri dagi back end da adum aina soiba ngamba tawbada message tawraga chimthokpiri nene bu thagachari akoi Library of Manipur gi team si aina sum front end da kemta khangjadana host tawjabani adubu akoi gi back end da yamna adum yamna support tawba dai semtokpirakpa sumaina tawbasina akoi gi program asi mapung phan bani aduna nene bu khurumjari Nesi Nirmala Rajkumari Su Yengbiri Ahalup Imphal East Dagi Wahengbam Satyabati Su Singjamai Dagi Tabiri RK Tharak Sana Su Tabiri Imana Pabiduna Mi Yam da Khanghan Biba Wari Singsi Aduki Matik Nungaije haina ibirai dagi akoi YouTube listener yengbiri YouTube ki channel da yengbi bapumna makpusu thagachari Vidya Lakshmi yengbiri Jivan Mala Thingam Yengbiri Achom Purnima Wangkai Mayum Amusana Arif Aribam Sakhitombi Rajkumari Radha Mohan Singh Ningombam Boni Nizu Rambam Jenny Rajkumari Suyengbiri NG Bijoya Kaisam Natasha Suyengbiri yam nangai Natasha Langbam aigi di yam nansi jarabitani aina handak Manipur da thokpada su narai yam nangai Laima Mangang Suyengbiri Mayang Imphal dagi Sana Jaubi Haubam na yaifare haina ibirai yengbiri Singhazit Singh yengbiri Tarun Mangang Mina Kumari Yengkhom sumain tawdana akhoi program asi the matam kai thokpi rakanda khoi Manipuri literature gi khangbagi interest yaubi bagi damakta thagachari Nesi Nirmala Rajkumari na yamna nungai je oza mathangi Saturday ngai jeri hairi akhoi masi ngasai ki pung ama muk paragadi akhoi masi kitang amuk mongonda waba duna kon kitang amuk sirakpaduda akoi mathangi Saturday ngai minasi yamna phasaba
content masi taba kanda muk aina muk masi akhoi di aina dia ya ma matamda ai gi dadi hujik se ayukni show si tawraba loiraba kanda aina muk chak thongi da muk aina replace se tawra kanda muk tajai hena sagi reference bo sahib ongbi sanatong bi ta mana muk refer taw ki ba scene se akhoi na muk ningsang badu da akhoi mana pa ki ba bo sahib ongbi sanatong bi gi chapter do muk ka muk ri ta la kan da muk amaina compare tong ning ba dugum ba yam na phasaba reference ni adagi akhoi gi editor author masamak mem chawbi arambam ongbi Yengbiri, thank you Iche for the reading. Haina ibirai imada adagi Iche sarna su yengbiri matam kuira bagi tungda Iche sarna se dum koina live ta yeng draga su offline da yeng bada Iche gi comment se dum over da ngasi di live ta yenge yamna nungai Iche kurumjari kurumjari Iche mahaina ibirai Moirang them nagendra na ibirai imai be mabu kurumjari imai be ma gi leiton yamna seng na tai hakchang nungaina leibiyu ana yaw daba oibiyu leptana paba ngamba oibiyu haina ibirai nagrana Arif Tanuja Devi su yengbiri good evening Arif Aribam Sanatom bigi warisita bagi pen banaide ngasagi reference the haiki ba mayam duni Arif na haibira ibasi Laima Mangang mayang Imphal dagi yengbiri Sana Jaubi Haubam Janu Potsangbam yamna nungai jai ta jaba phangjaba haina ibirai Brainy Moirang Themna yamna nungai jare abok kurumjari haina YouTube listener ni YouTube channel da yengbiba dagi pumna magna akhoi gi si matam hangbada akhoi na Saturday gi India time pung taruk makhai gi manung da akhoi na dum live tawna ba target tawjabani masida akhoi gi Facebook channel amadi YouTube channel sida like subscribe tawbiraga de dum live si tawbada alert ama lakpani aduga technology da kitang khudong cha da balai ragana akhoi na WhatsApp group ama semjai akhoi na live chat pakanda aduda link si thajaba aduna yengbiri ba pumna makta among ningsing jari akhoi gi mission and goal de akhoi myam supunna matam kitang kai tho kanda akhoi myam se khangmina si literature khang bahai se akhoi gi history aduga akhoi gi identity root and identity khangbani masi khangagadi akhoi na akhoi gi presence se oiba individuality oiba se masi henkalhangani aigi oinadi yamna kanai haina khanjai akhoi na yamna angang oingai da convent school da su tamakpana Manipuri literature si yamna unfortunately yamna kanna focus tawraktre aduga class 10 gi matungda akhoi na mapanda laira kanda paba dagi sigi exposure se yamna leitaba aduna akhoi na mapan thula kanda akhoi si Manipur gi maramda khangba si yamna watla kanda mayamna Manipur si karino kadai dagi laino ka haibata akhoi da strong foot ama leitabado aduna sigumba program se akhoi na ngangwani ngai da leiramagadi kaina aina dumaina pamjabani adu hujujik akhoi ma chongthokpire dagi akhoi writer mayam chongthokpire support tawbire smain tawdana share tawbire adoi taradi akhoi na mafam da leiba kanda for example akhoi na akhoi gi own piron setting up dagi akhoi gi ahandaman gi wataning akpase masi literature na inspire tawbani haibata lande aigi samaki oina di maduni literature sida akhoi na atai lam gi si pagano haibana te pagadabani mayam gi sukhanga dabani adu akhoi gi pot si amna lei akhoi gi
ahal laman yamna lay masi akhoi mayamna khangdragadi mathangi generation na kamaina khangani aduna akhoi gi own responsibility ni haina khallaga aigi damaktadi learn tawri aduna raini hoina smain tawdana abok kain haira kanda message tawraga akhoi gi program sida yamna interest laina tarise yam lay akhoi student mayam YouTube channel si ayamna student mayam yamna comment lakchai yamna encouraging oi mafam atai da leiraga so khoina masigi interest leiraga di manipur si gi identity edu ka khoina yamna strong oina mina nokna ba dagi bully tawba du oiraga su khoi gi mind sida yamna clear oina balance leiraga di mina henjan bangamoi aduna manipuri literature si madugi personality development personal growth ta yamna maru oi na kanjai Thokchom ibohanbi koigi oja yengbiri kurumjari lapna watching from Imphal haina ibirai yam nongai smai dagdana koigi literature gi oja mayam senior oja mayam na kaina ai samak na hita hitana sinjabasita yamna support tawpirapa daga imana yamna chang thona changthokpira kanda larik si pa bada khoi madi paba sida isda khoina ngasi preparation si wari saba kanda adu tawre samngai jani mani am passionate oijabado aduni mama Swarnalata Ningthaujam imagi tayeng biri oja taja hore yamna phajai pukning losing oijai haina ibirai Bhawani Adhikari na khurumjari Mantripukhi dagi yengjari haina ibirai Bhawani Adhikari na manoranjan iromna thagatjari kanaraba kaya bu thagat pirakpagi damakta haina ibirai masagi akoina larik si ai amtang refer tawjarake Larik Phung base 1984, 1990, 1993, 1998 the Phung ge balarik singse aina college tamingai the student oiringai the Phung balarik ngataneba sagi nongobi androgi mai sanrembi chaisra aigi palem nungsibi kaise ado matamdu da khoina masigi access phangateba aduna hujik 2022 dagi yeng biribena amuk khoina paba kanda ai dona hanba oina taba yaubiramgani adagi hana pabikhrabasu yaubiramgani aduna literature sidi khoina find tawbasi thaina gi larik so khoina dum treasure tawribasini aduna khoi meyam share tawminasi hujik ahambada aina akoigi social media se Facebook ka YouTube ka sida hena focus tawzabani aduga Twitter sa ina hana kanna pairude adubu anauba initiative oina akoigi team na Twitter sida amuk connectivity aduga global exposure si henba aduna Twitter gi initiative se koina anauba oina hap jari aduna yengbiriba pomna na Twitter da laibiragadi akoina masigi content si henkatnaba masi hapkachari ay amuk share tawjarake aduna follow tawbiyu share tawbiyu ongtang masigi handle sida kaiginoga world global level da akoina koigi manipuri content si pukhat ke hairagadi akoina hujikti Facebook ka YouTube ka si laire YouTube si sumayam globally yamna sizinai aduga Twitter sid amuk akoina hena content si increase tamna bagitamakta anauba focus haizabatareka madu Sweden tang mayamna yenkhatpiyu retweet tawbiyu like tawbiyu hena khangagadi akoina larik ama paba kanda article ama ibirakpa blog tawbiba si parura kanda akoina hena khangba henba aduni akoigi goal si Chanu potsangbam na yamna interesting oikre chema
haina ibirai Krishna Devi su Delhi dagi yengbiri Kangpokpi Mark yengbiri Tamfa Devi Chinga Mathak dagi yengbiri Manoranjan Irom su Singamai dagi yengbiri Mangal na thank you haina ibirai Takhelambam Indubala Ajailu Nuimai Rajkumari Sharda Manipur Diaspora si yengbiri Raj Konthojam Ahibam Kuman sumain tawdana akhoi mayam si punminnari matang asida akhoi gi ngasigi program asi loisinna ba hotnajarage imana ani last ki kari ngasigi program gi oina haibiningba lebiri hainingबदी ngamkhai leitana laigre adubu matamgi kainosina henjalakpanina myamchu kitang wabachu yaurongani adagi tasu taningba hauso kuningbachu yaurongani anyway samaj amada samaji mami se sahitya si da ta doineba akhoi samaj gi mami se sahitya si da ta doini samaj sahitya samaj da mami ta doi se sahitya kano nata samaj natana sahitya si da taninga amta leiteba asagi akhoi gi bhapna saba adagi historical da base tawba bu oiro aduna akhoi na fiction gaina hari se wakhan se samaj da leiba pot ngaktani aduna samaj si da leirineba akhoi mi se aduna samaj gi mami sahitya da tai sahitya gi mami samaj da tai aduna akhoi gi sahitya se akhoi samaj se kaidorige se khangge haraga di history paraga khangba du khitang neba aduna sahitya se paraga di samaj gi mami se phajana tarbanina matamdugi samaj gi mami neba borsaibong bi sanatombi da tariba aduga akhoi gi aigi inaw bemhalna ngachi puthor ibase magi se yam kanaba haise hetta kaino da vitamin se yam hakraba vitamin ne mana puthok pire iba vitamin mayam se aduna masi sahitya se mirai gumsi akhoi wakhan nungai taba angang singa se aidi sahitya da yamna pungning sangjahaningi maramdi sina kaukthokpa aduga aphapata suma sakse loi takpa for example Mahabharata hairoko Ramayan hairoko Khambathoibi hairoko adagi ngasi Madhavi hairoko adagi ngasi gi borsaibong bisanatombi hai samaj gi impact aktani akhoi samaj se pharibra patabra kamai tobi haibase sahitya du paraga dum akhoi na khangba ngami haibase aina tentakna yam khangja hijabagi wafam nate punchina praman tawkhrabani aduna masigi mi ama yam nuaitaba aingondaga yamna karino ka hairakpada nuaitabaga su leiba khoi su miyoibanina punchi sanga imnina adu matamdu da aidi nuaitaba se kai de koke na haibo ai punchina saki oigre aduna novelam paraga ne ai mayam do amata udaba ngameba aina ngang oringai matamda Krishna Kanta gi will adagi kase pare Krishna Kanta gi will saisidaga madurya imagination se aina sagat lakanda realistic to akhoi gi kaino na bangkim na iba rishi bangkim na iba adagi Drugesh Nandini paru matamda da akhoi di manipuri gi reference ke ala jarakte haiba tare akhoi me tamba bauda sanskrit ki kaino kadambari tamaini adagi ojakla sansasri gi manipur sahitya gi itihas tamaini pabada hujiki sumaina novel gi ka nungaiba mata nateba khoina tawdo sanskrit gi khangadra adagi maitai gi mpa tamani dana panthobi khongul duna ne loina bak maitai mayekta mo irani tikai na mate khar pirani maduna ojagului manaki amna toina chachaba khandrabani na hangatpa aduna so khoi gi pungning da aigi hujiki experience aise ai lei khachaba thokchaba ngamba nate adubu mayam sigi sum paru badugi wakhanna aina madomda changkidana aina mayamgi khajitang nungsi mayamna nungsi bese phangjarini punamapu ngasi damaktadi ai khoiramjarage aduga mathangda so amu khoi discussion se adum tawra kanda aina ngamba makhai tawjage haina mayam famda hangasari punamapu khoiramjari kong nonjari aduga oja guru lai guru punamak marum pam punamak tabi kuding maku thagat pa phongdok sari mathangi da so amu unasi
kuina yaurama maka tadabase aina kajorajanu kain kallebako koksidadi loinabak thammiba o adu matamdudadi yam tarambani mi khakti tadre kai khangiba ina tadabado amagi achin balaidana oiramba yai maybe aina loina khangubadina te puna mapu koramjari jorgi thaujan pibibo oirasanu haina ai thamjak adagi imana loisilakpasida ngasagi pabung tombi Thoiding Jamgi journal do amtanga akhoi mayam tang utpirau masigi journal si akhoi na hujuse Christmas amadi New Year gi lakpasida diary oina gift taubi bagi damakta khanbiyu ima kitanga mathakta pukhatpiro aduga maning gi somtang utpirau china odagi photo ni aduga amtang aina explain tauzage masigi main goal and motive si yare ima thadabiro akoigi Manipur gi who is who habise akoina khangbada yamna khara wadli aina sum angang singa akoi thagachari gi program tauzaba kanda thagat pada Manipur gi level da thagat pira habise daisida personality si akoina in depth khangbada kitang watra haina aina khanjai aduna one of the way akoina kitang promote tauzabasi akoina diary oina masidi book form ni na any person can use it student na use tawbai anybody can use it aduna masigi makhum sida akoigi Manipur gi personality singi words natragana art si promote tawrakanda makhum gi back sidana person dugi maramda iragadi akoina hek larik si yengbatasu akoigi oiba pot oire aduga person dugi su hena khangbo oirani haina khallakanda khanjaba manglan si matam kuira bagitungda ahanba oina akoigi Manipur gi oiba yamna saknairaba artist amana akoigi intense khangbira kanda yabira kanda magi painting yamna phajaba 1980 da taukiba painting se masisina akoigi first library of Manipur gi launch tauzabani mingoina panjarabada Thoiding Jam Tombi Singh magi art hilibel hairiba Manipuri nupi the base tauraga samna hard working oiba da tauba masigi painting si aina hamba yengbada mai pabungi painting collection si mathang pabung na su hena pibirakani haina khoi myamda haibira iya dubu yamna art laiba dugumba art ni woman power aide akhoi se yamna wana hingaga su magi phajaba yamna grit laiba adu utpa painting ni aigi damakta di munna yenga kanda ingonda yamna strong feeling pibi ba haiba tare aduna masigi painting si na ahanba oina akoigi Library of Manipur gi ahanba launch adusu pabungi birthday December 1st akoi 2022 damagi birthday celebration sita tauba raga launch tauba si akoigi laiba yamna phabani aduna adomna soidana support taubirao akoigi New Year dagi Christmas any gift tauba kanda masi taubiraga di hena pabungi maming aduga magi art si mapam da yaugani haibasi khanjai aduna masina ahanba journal ni smain taudana akoigi goals and mission and vision the Manipur gi personality mayam si akoina khangkacharaga moina irapa words si use tauba duga Manipur ga relevant oiba art si taurakanda koina notebook series si thamjarakanda mayamna day to day the seasonaradi toina uradi wakhan sida hena leiredana adugi thinking duni aduga masigi mathakta mo koina who is who haibagi larik macha ngang sing aduga youth ta oina target tawraga adugumba su Library of Manipur na phongbagi adugumba asa leizei dana soidana order tawbirau message tawbirau akoi myam support tawminasi akoina bookstore amada chatpada mapangi pot myam si phajai haina di leiri adubu akoina hena leiba akoi Manipur gi sigumba intentional oiba pot sida support auragadi akoigi own
personality Manipur gi people of Manipur si support tawbani haina masi khanjai aduna koina tawjari ba yamna pekna tawjaba effort asi mateng pangbiyu haina nijari adudi matang asida ima akoi mathangi weekend da amuk unarasi hairaga ngasigidi losinjarage kurumjari punamak pu kuramjari bhakti kasari